Maroiba Pau Mima Nadrabasina Manaba Kunai Amadai Hingba Ngamnanaba Akanaba Tausil Paikanaba Handak Assembly Mipam the Putokani Haina MLA Bidana High Cray Kumzari Miang Tabir Sumutaram Osari Mapungaba Pausing Pizari Helen Keller ki Chama Kunta Taruk Shuba Mapo Numika Mari Lenana Society for Disabled Person Manipur Amade District Social Welfare Kusam Naduna Tarasuba Helen Keller Degi Thorom Kumbi Bazar Pangtokre Thoramada Kumbi Kendri MLA S. Bira Society for Disabled Manipur President K.S. Siam Kumar Kumbi Municipal Council ki Ward Member Satyabrata Singha Sanatombi Oriental English School ki Founder Sarat Kumar Namaru Music Oina Saruk Yake MLA Birana Landam Masida Himinariba Mipum Kuding Mangna Disabled Simbu Chap Manaba Miyeng in Bigadabani Makogi Yafa Tarangi the Mak Tosu Sembatangai Fadre Disabled Singna Mimanana Hingbangam Nanaba Handak Lakadariba Assembly Mipum da Makogi the Makta Tosulama Semranaba Wapam Pukakani Haiki Ulapuna coordination Tamaga Makoishu Akoiga Sak Marana Himinanaba Masigi Hoshil Masi Pankopam Toi Aruba Sarkagi Mani Yeshu Akoi Smanata Hum Toi Hibasa Handaki Assembly da Sessionasida I Smana Imalugi Putoksari to show Shweder Maki Maramdi disabled person Singasibo Adukimati Ikai Kunava Mi Nipan Trakan Lupi Madamio Yamana Satkava Yavar Lamsat Ado Adina Tamaga I koi gidana Kaido Mugi Tamoi Toribano I koi gidana Kaigi Moy Boy Koina Antony Yinga Kaido Mugi Ying Doribano I koi Managa Kunayasida I koi Mangoishu Sap Marana Soma Jasida Numai Minaba I have a say, must you welcome to say, Hannah Kamzari Tauba Wang Matabadaleva Market set Jakiba Tankun Marida Maning Tambasaruka Namtarakiba Adu Chief Minister Okram Ibovina Marine Never Official Singa Latuna Yang Krabasu Housing Fabudi Semsin Sazambagi Tabak Amata Paikatri Dukat Market set Asigi Mamang Tangba Saruki Faklangda Nauna Cracks Jetpa Horagle Market set Asida Dukan from Lamba Muising Mapam Adudagi Hondo Krabamatunda Nauna Dukan from Latabagi Awabakaya Mayunari Ngarang Nungaida Angang Amalay Kidaba Todoki Matanda Ngasi Lilong Turel Ahan Bitongda Miangwi Mipamama Pangtokre Hari Jakiba Janari Gitang Marida UR Habada Awa Ana Nangkraba Kawai Kulan Village Ki Om Shuba Face Ki Rehabilitation Project Hodopagi Program Ama Langol Laimanaida Leba Believers Church the Pangtokre Tormadada Deputy Chief Minister Gakangam Yauna Tongan Ba Sangnaraba Luchungba Luchungbi Kayana Saru Yaki Desam Imphal East District na Om Subo in the Pangtopa debating competition ngasi Imalay Kulem Bisalenda Mahiri Kiana Sarvyaduna Pangtokre Educational Institutions Singda Disturbance Free Zone Oidaba Matamda Ekwegi Kunaigi Human Resource Mapungfana Chakuta Ngamgani Haba topic the Pangtokiba debating competition Audopagi Toramda Kurai Jilla Parisad ki member Naurobam Basanti Desam ki President Angamba Maite Desam Imphal East Council ki President KSS Norendrana Miyui Kayana Saru Yaki Norendrana debating competition asi Tampaki District Marida Pangthorakpani masi makhatabo oina open discussion fauba pangthokani haiki Demandi gi thong pangthorakpagi mari lengan debate pangthorai jina kitang kanaba ekoi gi hana koi kanade haibadi yadi mamang leiramba disturbance piramba mayam gi hauji masi khara di handaragani adubu andak pangthokli debate competition sina khara gi hena mai pakpang ngani khale maram di Masi hiram jide open discussion lakane open debate lakane ba mayam hoiba aduna ekoi gi disturbance pi ge double leiram basing samaina mafam khuding maktagi discussion lae discussion jidagi karigumba resolution khara pukhalla agadi ekoi hana leiram ba ekoi gi hana leiram process tudagi kumang hena sapsala kani aise ai sapsala khajana Ngasi pangthokiba debating competition aduda Treasury Band Staff Mahiri Kunmari amadi Opposition Band Staff Mahiri Tarana Saru Yaki Our principle which govern or how to govern society
this wisdom from one generation to other and to help you to take its place in the great works of history. Maruba pao mukahana Mima nadraba singna manaba kunai amada hingba ngamnanaba akhanaba thausil paikanaba handak assembly mifamda puthokani haina MLA Birana Haikre Miyeng tabir bismu mukana krumjari